Thoubal and KAKCHING district APUNBA loop TAKDAL AMASUNG Thoubal APUNBA loop TAL ANIGI MITYENG MAKHA HOUJIK MANIPUR Da THOKLIBA IRANG ASINA CHAHI MAPUNG PHARAKPA NUMIT May 3 Solidarity Day Haina Mingthonduna Thoubal district Tongan Tonganba Mapham Da Pangthoknakhre IRANG asida laikidaba thauba thaubisingi mafam da haikat lekat tamba amasung mairakat pana thauramgi maruoiba sakta moiki district asigi manung chena Thoubal wang mataba sorok makhagi oina su Thoubal wang mataba sorok makhagi maira paibi singna national highway da thoraktuna thauba thaubisingi mafam da mairakat ki thauramadu da sarukya kibi akoizam anju kobi maira paibi gi luchingbi aman hai leibaga sigi chukli pai ba lengak ama ichau chaungna leiningai da chahi ama chupna kuki khutlai paiba singa sina yelho furup singda landa duna maning tawduna leiriba silaibak thibani fiba masi yorak laba fawbu da lengak asina irang asi lotion bangam da basi mama ibi singda pende athuba matam da irang asi lotion duna lamda masi da tangdu leita ba hanjil hanbiyo haina sumahang na makata ki si fawbuda akoy Manipuri lengak ama leina lan sima ko lotion bangam da ba habase masi akoy mama ibi manga akoy timatik akoy kamusong akoy nuwai jade aduna hawgiba matam khara ja laigidaba icasing athauba icasing mafam da akoy ngasi chahi mapung pharakpa sidaida akoy na makoi gi thawai ni ing ni lainaba gidamakta akoy ngasi akoy gi maira katuna akoy ngasi moli da bakta akoy na mapugi legon de ing ni lairuba gidamakta akoy na thawni jabani aduga loina na akoy Manipur da lairiba akoy gi Manipur lainga sina yaga di athuba matam da akoy gi lanje loisan gidana akoy tangdu laitana akoy je lahen biu haiba je masi katang haijari